Security Force na Kuki Militant Taret Yamlaba Khutlaiga Konna Phare. Haukiba chahi 2019 gi May 3 hauduna Kuki narco terrorist singna Manipur gi yelhomi maitai da landaduna chahi ama hena chatharakliba lan asi laksinaba Security Force ki apunba kangbuna sing amasung tampaki tongan ba district ki singnaba mafam chingda thiba humba gi thabak ching leptana chathaduna lalhauba amadi Khutlaiga ke amrum leptana pagali Security Force na lokhalakpa section tharangi manung channa ngarang Churchanpur district ki manung chanba all Khawkuldagi Kuki Militant Taret Yamlaba Khutlaiga loinana Phagatkre Assam Rifles ki paw aman hai Nimphumdoi suba Assam Rifles amasung 15 suba AR gi Khongtal COB gi apunba kangbu amana Churchanpur gi manung chanba all Khawkul chingnaba miyoi khara chathok chachin tawbagi akaknaba paw ama fangke pawadu hek phangbaga ayuk pung 12 makhai rom taba matamda mafam aduda changchenduna gypsy da lakpa miyoi sing adu khamduna thiba humagi thabak chathaki maduda makoi Kuki Militant ni haiba khangba ngambaga loinana Khutlaiga ke amasu fagatpa ngamkibani hairi Security Force singna paraba Kuki Militant sing adudi Churchanpur district ki manung chanba Changsingkhredagi masana masabu second commander ni haijaba Saikhogin Haukip atoba ming Gigin chahi 38 apokpa Helhun Chandel district ki Aigezangdagi masana masabu private ni haijaba masage chahi 15 suraba Pazangi masanupa Chandel gi utang pokpidagi masana masabu private ni haijaba Saikhomang Haukip atoba ming Saimang chahi 15 apokpa Lulun Molfaidagi masana masabu private ni haijaba Thanglemang Haukip atoba ming Mangboy chahi 38 apokpa Luno Jamkhosai Haukip atoba ming Saipu chahi 32 Churchanpur district ki M Cholgil Biladagi private Lunkholal Khongsai atoba ming Lalboy chahi 33 apokpa Jangthang amadi Heljang Kuldagi Mangkhangthang Kipjen atoba ming Mamang chahi 35 apokpa Jangmang kawi Leingaka Santigi wari sanariba pambaina luchingba UNLF ki camp ani lupa crore 12 changna sengat sagatlagani India Leingaka Santigi wari sanariba pambaina luchingba United National Liberation and UNLF ki Kadar Singha loinana lupa crore 12 changna tongan mafam anida camp ani sengat lagani haina di Hindu na report tawragli report asigi matung inna haukiba 2019 gi May 3 gi haurakliba ethnic violence asigi anganba matamda India Leingaka pambaina luchingba UNLF ka Santigi wari sanaduna ngasi fawba chanapa thap amagi manungda leiraklibani India Leingaki maikaidagi pambaina luchingba UNLF ki camp chanabagi damak Manipur Police Housing Corporation Limited na haukiba tha asigi 12 da tangkak ani thokna tender tawkhre hairi ahanba tender aduda UNLF ki punna cadre chani ga marfu manga lainabagi damak punna lupa crore 3.45 changna kakchingda prefabricated structure ama sengat sagatkani hairi ani suba center aduna lup asigi cadre punna chamaga 15 lainabagi damak punna lupa crore 8 ka chupna humrani thoi changna semi paka building ama sengat sagalagani masida changba senpang kudima security related expenditure gi mingda Ministry of Home Affairs na reimburse tawgani hairi anauba CM khananaba kangbu gi kemti president rule chalaidringai dasu tawki chalairak laba matung dasu tawnari tha asigi 10 dagi ayuk pung 12 dagi anauba governor na anauba sahi gi ahanba mifam su oigadaba 12 suba Manipur Legislative Assembly gi 3 suba mifam pangthoknabagi thauram pungloi loisilaba matung noma walingai tha asigi mapanda NBRN Chief Minister gi famdagi khanghaudana resign tawkibadagi hangduna leirakiba fam asi mensinabagi damak leingak paiminarakiba stingi manungda nangpak tanaduna mafam kharana tasin khomjinduna kem chathanabagi paw tha asigi 18 da president rule chalaidringaidagi mamangdasu phangki aduga masigi matungdasu makhatana chathabagi paw lagdi NBRN FEB.18 2015 da Chief Minister gi famdagi resign tawkraba matungda Manipur lengak lusingbana anauba Chief Minister khanabagi dama MLA singi kangbu gi maraktagi kangbu amana chatakiba kem amagi February 12 2015 da oikiba saktam charuk yagadaba singi semjin sajin kiba mapam amagi thawrang amasung kem hangkiba miyoi adugi masak losinjare North East ki coordinator Sambit Patrana Hotel Imphal amasung Chief Minister gi Bangloda lengak paminarakiba MLA sing amamamta oina unaduna warisaki MLA karadi hanjina unabasu yauki aduga Sambit Patrana governor ga su thengkhang ahumlakta unaki
ꯇꯣꯉꯥꯟꯕ Facebook page-ꯇꯒꯤ update ꯂꯧꯈꯠꯆꯒꯦ꯫ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ KNA-B, KIA, PDF militant ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯈꯟꯅꯕ PMF ꯃꯖꯥꯔꯨ ꯄꯤꯄꯜ ꯐꯣꯔꯁꯀꯤ ꯁ꯭ꯅꯥꯏꯄꯔ ꯇꯤꯝ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯗ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯂꯤ꯫ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯆꯍꯤ 5 ꯖꯦꯜꯗ ꯊꯝꯅꯕꯒꯤ ꯕꯤꯜ ꯄꯨꯊꯣꯛꯀꯗꯧꯔꯤ꯫ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯉꯜꯂꯤꯉꯩꯗ ꯊꯤꯡꯂꯝꯂꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯕꯤꯔꯦꯟ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗꯅ ꯏꯟꯗꯤꯌꯥꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯐꯥꯏꯟ ꯊꯤꯍꯟꯅꯕ ꯑꯃꯗꯤ ꯆꯍꯤ 5 ꯐꯥꯎꯕ ꯀꯩꯁꯨꯝꯆꯪꯗ ꯊꯝꯅꯕꯒꯤ ꯕꯤꯜ ꯑꯃ ꯂꯣꯛ ꯁꯚꯥꯗ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯧꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯟড ꯐꯣꯔꯦꯟꯔꯁ ꯕꯤꯜ 2025 ꯀꯧꯏ꯫ ꯃꯁꯤꯅ ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯚꯤꯖꯥ ꯌꯥꯎꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯗ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯆꯩꯔꯥꯛꯁꯤꯡ ꯑꯁꯤ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯄꯥꯁꯄꯣꯔꯠ, ꯚꯤꯖꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡꯕꯨꯅ ꯂꯨꯄꯥ ꯂꯥꯈ 1ꯗꯒꯤ ꯂꯥꯈ 10 ꯐꯥꯎꯕ ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯅꯕ ꯑꯃꯗꯤ ꯆꯍꯤ 2ꯗꯒꯤ ꯆꯍꯤ 8 ꯐꯥꯎꯕ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯕꯒꯤ ꯀꯥꯡꯂꯣꯟ ꯌꯥꯎꯔꯤ꯫ ꯑꯅꯧꯕ ꯕꯤꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯤꯕ ꯐꯣꯔꯦꯟꯔꯁ ꯑꯦꯛꯠ 1946, ꯗ ꯄꯥꯁꯄꯣꯔꯠ ꯑꯦꯛꯠ 1920, ꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯐꯣꯔꯦꯟꯔꯁ ꯑꯦꯛꯠ 1939 ꯑꯃꯁꯨꯡ ꯗ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯛꯠ 2000ꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ, ꯍꯣꯁꯄꯤꯇꯥꯜꯁꯤꯡ, ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ, ꯂꯣꯗꯖꯤꯡ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄꯗꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯔꯤꯄꯣꯔꯠ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯐꯣꯔꯦꯟꯔꯁꯁꯤꯡꯅ ꯚꯤꯖꯥ ꯃꯇꯝ ꯍꯦꯟꯗꯣꯛꯅ ꯂꯩꯁꯤꯟꯕ, ꯚꯤꯖꯥ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯗꯕ ꯃꯐꯝꯗ ꯆꯪꯁꯤꯟꯕꯅꯆꯤꯡꯕ ꯀꯦꯁꯁꯤꯡꯗꯁꯨ ꯆꯍꯤ 3 ꯐꯥꯎꯕ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 3 ꯐꯥꯎꯕ ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯄꯤꯁꯐꯨꯜ ꯄꯣꯂꯤꯇꯤꯀꯦꯜ ꯔꯦꯂꯤ ꯑꯃ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯆꯠꯀꯗꯧꯔꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁ꯭ꯂꯣꯒꯥꯟ ꯑꯣꯏꯅ "ꯁ꯭ꯇꯥꯔꯠ ꯗꯤꯁꯀꯁꯤꯡ ꯀꯨꯀꯤ-ꯖꯣ ꯏꯁꯨ ꯏꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠ", "ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯟ ꯗ ꯐꯣꯔꯝꯁ ꯑꯣꯐ ꯌꯨꯇꯤ ꯋꯤꯊ ꯂꯦꯖꯤꯁꯂꯦꯆꯔ", "ꯅꯣ ꯁꯣꯂꯨꯁꯟ, ꯅꯣ ꯄꯤꯁ, ꯅꯣ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ, ꯖꯁꯇꯤꯁ, ꯕꯔꯗꯤꯛꯁ ꯑꯣꯐ ꯗ ꯕꯤꯔꯦꯟ" ꯑꯣꯗꯤꯑꯣ ꯇꯦꯞꯁ ꯂꯥꯎꯒꯗꯧꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯒꯤ ꯀꯄꯔꯥꯡ ꯑꯃꯁꯨꯡ ꯀ꯭ꯋꯥꯇꯥꯂꯦꯟꯗ ꯁꯥꯔꯝꯕ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯕꯡꯀꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯍꯩ ꯑꯣꯏꯗꯣꯏꯔꯥ? ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯦꯛꯁ ꯍꯣꯡꯂꯝꯕ ꯃꯐꯝ 2 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯦ 3, 2018ꯗꯒꯤ ꯍꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯦ ꯍꯥꯏꯕ ꯇꯥꯡꯗꯥꯡꯕ ꯈꯪꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ (CAPFꯁꯤꯡꯅ ꯊꯑꯣꯏꯅ ꯇꯧꯔꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯛꯄꯗꯒꯤ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ ꯑꯦꯛꯁꯟ ꯑꯃꯗ ꯂꯥꯟ ꯑꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ 2ꯗ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯍꯜꯂꯛꯇꯕ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯆꯪꯂꯛꯂꯕꯁꯨ ꯃꯈꯣꯏꯗꯒꯤ ꯅꯝꯗꯨꯅ ꯇꯦꯛꯁꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯣꯝꯂꯝꯕ ꯃꯐꯝ 2 ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠ 2ꯅ ꯊꯨꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ 18 ꯒꯔꯋꯥꯜ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯋꯥꯇꯥꯂꯦꯟꯗ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯝꯕꯁꯤꯡ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯆꯠ-ꯑꯋꯣꯡꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯁꯪ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5:30 ꯐꯥꯎꯕꯗ 38 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯈꯨꯒꯥ ꯕꯠꯇꯥꯂꯤꯌꯟꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯐ꯭ꯂꯦꯒ ꯃꯥꯔꯆꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ARꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯐ꯭ꯂꯦꯒ ꯃꯥꯔꯆ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯥꯛꯄ ꯃꯨꯟꯕ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯣꯒꯤ ꯋꯥꯡꯃꯅꯤ ꯍꯥꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯒꯤ ꯃꯤꯌꯥꯝꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯔꯗꯔ ꯇ꯭ꯔꯦꯗ ꯃꯈꯥ ꯆꯠꯊꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯛꯇ ꯀꯪꯐꯥꯜ ꯂꯝꯕꯤꯗ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯊꯕꯛꯁꯤꯡ ꯃꯈꯥ ꯆꯠꯊꯅꯕ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯒꯤ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯌꯥꯅꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯈꯤꯕꯗꯒꯤ ꯉꯝꯈꯩ ꯂꯥꯟꯊꯣꯛ-ꯂꯥꯟꯁꯤꯟꯗ ꯑꯊꯤꯡꯕꯁꯤꯡ ꯊꯝꯕ ꯃꯔꯛꯇ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯍꯧꯔꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯩꯉꯥꯛ ꯃꯤꯂꯤꯇꯔꯤꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯥꯒ ꯇꯥꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯪꯐꯥꯜꯗ ꯆꯠꯊꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯕꯣꯔꯗꯔ ꯇ꯭ꯔꯦꯗ ꯃꯈꯥ ꯆꯠꯊꯕꯒꯤ ꯃꯔꯨꯑꯣꯏꯕ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯆꯠꯊꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯒꯤ ꯌꯥꯅꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 14ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ
ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤ ꯌꯨꯅꯤꯌꯟ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯖꯤꯇꯤꯟ ꯄ꯭ꯔꯁꯥꯗ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯦꯝ ꯃꯤꯅꯤꯁꯇꯔ ꯌꯨ ꯃꯤꯟ ꯃꯤꯟꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕꯗ ꯕꯣꯔꯗꯔ ꯇ꯭ꯔꯦꯛ ꯃꯈꯥ ꯆꯠꯊꯅꯕ ꯋꯥꯐꯝ ꯊꯝꯈꯤꯕꯅꯤ꯫